Department of Teacher Education Manipuri University na sinduna mapanlak suba Literary, Cultural and Sports Week ngasidagi hudokre. Kurumjari STV pau meeting tabir basingbu taram nokjari pau sandokna pijari. Department of Teacher Education Manipuri University na sinduna numit humni chathagadaba mapanlak suba Literary, Cultural and Sports Week ngasidagi hudokre. Hogdokpagi Tharamda School of Mathematical and Physical Science ki Dean Professor Sumitra Fanjobam, Dean of Student Welfare, Manipur University Professor C.H. Ibohal, School of Education ki Dean Professor Premlata Maisnamna chingba saruk yakhi. Tharam asina mahiroisingda literary, cultural amadi sports ki hiramda anawba loksing kaya fangani. Mahiroisingna tharam asida thawai yauna saruk yahaningi haiki. KVK Imphal East amasung Arapti Uru Farmer Association na punna kusamnaduna Biksit Krisi Sankalp Abhiyan ki thauram ama Arapti haining makhongda pangthokre. Thauram maduda Kyamgai Muslim Arapti Gram Panchayat ki chairperson Wahengbam Birchandra amadi Arapti Urup ki Laumi Yankai Humpuromsu saruk yakhi. Thauram aduga mari lainana KVK Imphal East ki SMS Soram Molibalana Kauna Thaba amasung nga yoktuna eco farming tauraga laumi amana chahi amada lupa lakh ahumdagi ahum makhai fauba tanba yai thainadagi chatnarakpa kauna na saba makhal mathelgi pothok sing puthokpa mathau tai phongdokhi. Indian Red Cross Society Thobal District Branch na mifam pangthoktuna handak Ahmedabad ta plane kaiduna miyoi kaya laikhidabada amadi Thodok aduda laikhidrabi Kongrai Lakpam Nganthoi Sarma amadi Lamnumthen Singsongi mafamda awaba phongdokre. Kanglaipak Student Association KSA nasu Kanglaipak Manipurdagi Kongrai Lakpam Nganthoi Sarma amadi Lamnumthen Singsona plane kaibadagi thodokta laikhidaba adubu awaba phongdorakli. Laikhidrabagi imung manungna awabadasu KSA na saruk yari hairi. Western College Konthaujamgi governing body ki former secretary Konthaujam Ibocha Maitel na laikhidabada college asina awaba phongdokre. Huzik atemba break amatang lawminasi. Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novochem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Thau hamna bone. Adom gi khwaidagi maru ariba liver gi damakta di kari section thorang lo birib. Novochem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Break ki matung makha tarakpa pauda sokna riba lan asigi loishin ge hairagadi political dialogue political solution natana atopa lambi leiroi haina national awardee Wangkem Sovana Kumbi Municipal Council ki ward number 4 Kumbi IB Rota pangthokiba miyam gi khana nainabagi mifamda haikre mifam maduda team of Wangkem Sovana Kumbi AC ki tongan ba khungang singda leiriba miyam gi awa ana leita laira kana lejadra sing
Hakchangi fibamda miyamdagi khetnarabasing yauna awat apasingda angamba mateng pangba yauna mafam kharada chatpa yadana lairamba lambi thong kaya team of Wangkhem Soba na semjin kiba kaya adu khanglakpa amadi urubadagi apenba polaklaba kumbi IB road ke 29/17 polling station dagi imung chamaga taragi voter chahum yankhai mukna Wangkhem Soba ga puna chatminaragani haiduna amata oina lepinaki Wangkhem Soba na makatana drug thingnanaba Manipur government na war on drug haiduna changsin labasu thamoi sengna changsin bagi mamidi ngasi fawba aikhoigi miyamna uba ngamdri ngasigi youth sing asi tungi asset ni tungi yumbi ni tungi future asi nungai na lege hairabadi aikhoigi nahasing sengapta mathau tai aduna ngasidi Manipur gi nahasing asi ayambana drug sizinaba asina tungi future mami samjillagle Masidagi kange haiba tarabadi aikhoigi youth sing nisagi ipaktagi lapthok hanba mathau tai haiki aroibada maroiba pau amuka hana pizari Department of Teacher Education Manipur University na sinduna 8 lakh suba Literary, Cultural and Sports Week ngasidagi hogdokre Huzik fawagi oina ISTV na pizza ba pau matang asida lo sinjare mityeng tabir ba pumna mapu amuka na krumjari